Myanmar dagi foreigner oina changsilaklaga logi wangmada khunda leitaduna Manipur da leisiliba kuki jo singbu Indian Constitution gi chatnakanglon gi wangmada ST list da hapchinduna leiriba asi Louthokhan-Naba gidamak MMTU na Supreme Court da wakatuna achumba wail chathabinanaba thabak Wakatlagani haina Mitai Maitai Tribe Union MMTU na thokpa cherol amana hairi Myanmar dagi leptana changsilakliba foreigner sing asibu India gi voter list da hapchinbagi mathakta ST list su yauhan bahaiba asi India gi constitution gi mayoktani India na Manipur haiba lamdam asida mitop changsilakpa tingnanaba leiriba foreigner act English amaga chamapan nifugani busu fongna khongauna batana lamdam asigi yalomi singi khungul muthatnaba hotnabada afongba amasung aron balalong kaya chathari haina cherol aduna maral sirakli Haujig yalomi mitay furup asina masagi political land socio-economic amadi nat culture ngakchaduna hingmang ngamnanaba lambi thibada mitay furup na ST lista chan bahaiba asina khwaidigi maru oiba furup asigi mangda tariba thodang amani tampaki charter square mile asida khundariba furup asina ST lista yauduna ngaksel hogdaba taragadi matam kharegi matungda political gi saktida yalomi mitay singi mafam leirakloi Delimitation hek torokpada mitay gi mihut masing khangan hanthagani problem kaya lakhalaga furup asina thengnagadaba yadraba kaya thengnaduna leiriba asigi mathakta ekoina ST list chanba haiba asishu khwaidigi maru oiba thodang amani haina lojai masida iraipak ijati nungsiraba miyoising furup iramdam asibu kanba pamliba miyam amadi politician singna fongna mangjin thana thoklatuna thengnaminanaba changi haina fongdoki Taliba diman asi thawairaktaba amadi taraktaba tarabadi miyam hupna achetpa firep amagaloinana khongjang changsenanaba sem sari haina MMTU na miyam da fongdorakli